Manipur khunda meneriba furup singsi puna mangna yaba lup ama siembagi aduma pamjarba manglan pharum bamagi wakhalon adudi ngasi phabu udri hai aduna khois da khanda ningai waisi koina idea manipur gi matang sini idea manipur si dadma idea manipur si ana pamjarba oja norem sana jobna magi speech mayam hajisu social media da dum yawraga dum leidi viral ojana mayam har le aduna lekhraba oja sana jobogi magi wakhalon mana mangjarma manglan madudi mangphong na di habi wakhalon duna khoi size deni koina idea manipur gi wahom se pusala kanda masa masa gi oba magi self determination gi wahom se lakpa duga sai gi magi level furuk pacha masa singsina su magi furuk sikse identity si kangna bi duna tokai ba tandarak ba hauji su mangai tori singsi any okpa khotpa khoi gi ke haitare metric ta class 10 da torok pasi magi sagai gi bu okhannarak bagi posi adam posi lak ne duna khuna idea manipur gi wakhalun am chawna waramba wada sana jobu gi wakhalun haji fawba mangphang no ba phangdri have trust na ga phongdore phum se saida di kare phum thambiningi sanda again coming back to the same point hai tare ko sa ye idea manipur is kaino idea manipur is akoina miyoy bagi punchi je maning halaga chatpa nate ko akoina hojik se aina ngasi phammi bisdegi sum handaraga asai gi oja sana jawa muk thengnarani adui madeng sum handaraga Jawahar Nehru muk thengnarani adai sum handaraga mu Hitler muk thengnarani ga na German gi World War 2 World War 1 da khoi handau nate ba akoi gi se chakolak poi matungina mangjin taraga mamang lom da chatka done ado mamang lom da chatpa matamda akoina toina naina ba akoina Manipur se ngasagi ningthaugi matamda furup mayam siga jaga sidagina jaga sibau akoi sumaina akoi leminaraga nungsi chana leminar pone haba wakalon je si je akoina nainari ngaida furup singna amu akoi di ningthaugi makhada leirakte akoi loipot ka ba yaurokte na naina khalakpa adagi amu furup khara amana amu akoi di akoi si jaga migi kobru adagi al thangjing adagi leiribe mayam iban moirang mause lokak pat kai je kanona adugi pu aduna pu adana nga pha chapta thengnar pani ga ne heta historical background ama sagalak pose sigi pochi mayam ne am kana tawringai sida koina idea of manipur da akoi se 40 years 20 years down the line akoi kam kuina karma mong da fur mayam se pullaga hingminagani aba wakhalon se swai si khan khalat ta ai tare ko adugo mase kanoni democracy politics amadi malem gi development gi nature ni ngasi maksu kanona kuki gambuna moi ki separate administration natraga moi leminar ke na hai je trade link ta yengta agadi moi ki chochanpur akoina maitai na tarami habi wanate every community se inter community linkage yaudana hingbanga moi daba adugumba society ama hoji goirabne nangi yumda mana magi yumda thatara ke vamda lerega di sunungam da lerekanda maduda napi khara phoira charaga natraga sanga khara pharaga charaga adugi hingbagi wakhalon duna ai punchi lengani haiba khunai du nate bo sikse ko aduna hojiki matam sidi ai gi community da ai gi afaba mi puthokwa ai gi khunai sida ai gi lekai dagi region dagi pawo puthokwa malemgi achoba khunai mayam ga thengnaba ngamba malemgi achoba khunai ne chakot pagi mong da khoi chakot minaba ngamba haiba dune ba idea of one ne sai se ko aduna khoi is da nuai ti se kai noi ga na any community even akoi mitei ba wai tare akoina kariumba pot ama demand to matamda akoigi protection se demand to matamda akoigi protection natraga makoigi protection duna how is it going to carry forward sahi yankai matungda akoigi sigi akoina phangse for example akoina valley gi oiba land gi protection ama koi demand to isina akoi phuru mayam se punna hingminnabada akoi phuru mayam se punna chawkhanminnabada masigi protection je leiba kana kari thodang logani haibado adom da naina bai mota akoi gi se khusale akoi se leiraktre na hoi adu budi aseng mani adoi ta su akoi kaktagi naina bai mawong da sum torok pose nga sai ja the constitution na piri right sida punna akoi chokot mina bagi wakhalon na taba india constitution na hai jidi schedule tribe ta piri ba kota si natraga schedule caste ta piri ba kota natraga minority da piri ba facility mayam se majority jingdudagi thak manana chokot mina na bane na hai bane ba akoi ga moi ga tona tana bane na hai bana te ba ado akoi stadi demand to nari ba jing se schedule tribe ki kanguna asigi kanogi akoi gi kani separate administration demand to bobu oigera natraga agalena greater nagalim naga kanguna nagalim demand to bobu oigera
पुन्ना चाउखꯠमिनबगी इकोदा चटपा अमता ओइदेबा अदुना मोइगी ngasai डिमांड yam line ga hairiba kano se bicameral legislature natraga legislature leiba kano koi gi kano natraga di kariba koi union territory natraga di akoi maitei ga leminaroi ga haibse kari ground gi hai no mase challenge tawba ma changi moina adu haira bawda khulai ga pahel ga thamni do india se mache mache tar ko matamda sorry manipur mache mache tar ko matamda india so mache mache tai haibse भारत ने खंगम थोपने बा अदुई मथक्तसु इंडिया ने लोक्सन बा ऑलमोस्ट लास्ट कॉलोनियल इंडिया का मर्ज तौनगी बा लास्ट कोलो केनोने बा लास्ट निंथौ पानबा कंट्री नि अदुना मसिगी पोचे आइडिया ऑफ मणिपुर दा ओला सना दो बगी वखलोन दो फंगना बोना दा कोई गिसे एजुकेटेड यूथ मयाम ना बोथ साइड ऑफ द कम्युनिटी बोथ कहनी को ऑल द कम्युनिटी की नहा सिंगना रोल लौरक तबनिना माई मागी कम्युनिटी खकी खल्लगा ओरे पनिना आई nga sai jaba CSO da chu chamane akoi marakta kom gi kari gi adagi furup sing gi leader sing yaw ta ga chu moi gi machin do leader oina chatpa ya da bagi angle la e ba aduna oza sana do bagi leibiro ma wakhalon do akoina mangfauna da matam khara di changi dra hai se sumain tam jage okay am so wakhalon